इम्फाल रानी गाइडिलियू की मिटम खिन्नब चप चाब मफम लेपथोलगनी हाइना चीफ मिनिस्टर अक्रमी बोबीना फोंदोखरे। संजित मिहाट की मतंग वाथोक चाउथोरकले जेसी अमदी अति लुपसिंगना अकनब खोंजंग संसलेप याद लेरे। अमदी MGNREGS अमसुंग फूड सिक्योरिटी एक्ट की मतंग व्हाइट पेपर म पुथोकनबा बीजेपी मणिपुर प्रदेश ना दाबी तौरे। पाउ संदोन पिजरे इम्फाल रानी गाइडिलियू की मिटम खिन्नब चप चाब मफम लेपथोलगनी हाइना चीफ मिनिस्टर अक्रमी बोबीना फोंदोखरे। जेलारोंग स्पोर्टिंग यूनियन सिंधुना फ्रीडम फाइटर रानी गाइडिलियू की चाम सुब मपो कुमोन थोरंग मरी लेना कुमलंपाक मैन स्टेडियम दा अहानबा रानी गाइडिलियू ऑल इंडिया वुमेन्स इनवाइटेशन फुटबॉल टूर्नामेंट हौदोपगी थोरमदा चीफ मिनिस्टर वाफम फोंदोखिबनी। थोरमदुदा डेप्यूटी चीफ मिनिस्टर गाइखांगम वर्क्स मिनिस्टर डॉक्टर के.एस. रतन कुमार तमेलोंग केंद्र की MLA जांगहेलुन पानमईसु सरब्याखी। डेप्यूटी चीफ मिनिस्टर गाइखांगमना रानी गाइडिलियू थौना फबी मणिपुर पोखिबी अथोइबी नुपी अमनी हाइना सिंथाबगा लोइनना भागना भारत की इहौदा कथोखिबा मथौना मरिंगजेल अदु ngasiगी मिरोलना मटौ तमजनिंगाई ओइ हाइके। माकी मिंगदा सिलिबा नुपी की फुटबॉल टूर्नामेंट असिना माकी मथौना मरिंगजेल अमदी नुपी की शक्ति की पाउजेल नहौनना पीरगनी हाइके। चीफ मिनिस्टर अक्रमी बोबीना हाइकिबदा मणिपुर की नुंकाउ खुलदा रानी गाइडिलियू पोकलंबा सी अखोई पुनमकी लाइबक फबने माकु इकाई खुमनबा उन्नबा स्टेट थौरांग तौरे। माकी मिटम खिन्नबगी मफम चपचाना लेपथोकनबा इम्फाल वेस्ट की DC चेयरमैन ओइबा अमदी IMC अमसुंग कबी मार्डर्स एसोसिएशन की म्यूजिंग यावबा कमिटी अमा सेमले। अथुबा मतमदा कमिटी असिना चपचाबा मफम लेपथोकलगा लम हेक फंगबगा अथुबा मतमदा मिटम खिलगनी। मसिना रानी गाइडिलियू भारत की नतना मालयम की मियामदा सक खंगनबदा चौबा mateंग ओइगनी हाइके। ngasidige oina haudogliba football tournament asi chahi kudingi pangthoknaba sarkarna selgi tengbang pinabasu khanaragani haiki। ekoi manipur se yamna apikpa missing yamjadaba state oirgasu ekoi state sida sigumba mama lebak majati gi damutada sacrifice tawbada even his or her life hawba mama lebak majati gi damutada कथोपदा करीमदा हालेंग बलौतर करीमदा सिंगनब लेतना मपुनसी भौबा बलिदान तौबा ngamba sigumba लीडर सिंग से मसी पोकपसिना तुंगदा हौरकदोरिबा अखोइगी जनरेशन टू जनरेशन हौरपदा अखोइगी फ्रीडम फाइटर सिंग सिगी लिंगजेन थौना मोगोगी स्पिरिट मसिना असौबा थौना मा हाइबा तारे तुंगदा हौरकदोरिबा अखोइ हौरकदोरिबा जेनेरेशन दसु सुथोय सोदना मसिगी लिंगजेन थौना स्पिरिट पीबीदुना अखोइसे मिखा पोनबा यादबा मिखा पोनबा हाइनदबा अदुगुंबा जातिनी अदन मसी रानी गाइडिलियू गुंबा कथोकपा ngamba sacrifice तौबा ngamba अदुगुंबा मयाम अमा आई थोलखिगनी हाइबसी थाजबनी। संजित मिहाट की मतंग वाथोक चाउथोरकले लिसिंग सुमना मापन की जुलाई की तांग कुनगुमदोइदा क्वारमल कैथल द थोकिबा रबिना अमदी संजित मिसी की मतंग दा अमुखना CBI ना केस लौखनबा तोंगान तोंगान लुप यावना मिहाट अदुगी मतंग द सेम की बजेसना मखाताना खोंजंग संगसिनबा फिरेप लौखरे। मणिपुर पुलिस की हेड कांस्टेबल हेरो जिनमसा की मराल याजबगी वारोल कोर्ट सबमिट तोहनबदा JACS ना मतेंग पांगनी हारी। हेरो जिता हथेंगना याथंग पीरिबा इम्फाल वेस्ट की मतमदुदा एडिशनल SP ओइखिबा हुजिना डिस्ट्रिक्ट असigi SP ओरिबा AK जलजितबु खुदक्ता सस्पेंड तौगदबनि हाइना दाबी तौरे। कोर्ट की ओइबा ट्रायल चथहनगदबनि हाइबा वाफमसु थमलकले। चरकसिदा CBI की केस अमुखना हांगदोखनबा यावना संजित मिसी की मतंग सेमखिबा JAC ना संगसिलक मियाम की खोंजंगदा अपुनबा लुप अमदि तोंगान तोंगानबा लुपसिंगना मतेंग पांगबिनबसु JACS ना अपील तौरगले। लाइबाग इरांग थोक्तृंगैदा मियाम की इहुल खंगना मणिपुर सरकार ना अचुंब लंगला लंजन पुथोक्तुना वायल चेराक ओइना पीननबा वाथोक असि लोइसनबा होनगदबनि हाइरे। अमरोमदा यूनियन ऑफ सोशल अपलिमेंट ना संजित मिसी की मतंगदा मणिपुर सरकार ना तुमिना लिसिनफम थोक्ते सरकार अमा लेदी हाइबगी चप चाबा थबक पाइखत हनिंगे हाइरे। हेरोजित मछाना फेक एनकाउंटर नि हाइबा मराल याजखिबा सिना गैलेंट्री अवार्ड अदु मंगोंदगी लौथोकफम थोई। हानगी DGP वाई जॉय कुमार ना थौदोक असिदा
चेनब याबना महाकी मथक्तसु ट्रायल चथदुना थिगतफम थोई हारी संजित अमरी रविना मिहत की मतंगदा CBI ना लौकटफम थोप थबकसिंग लौकटलगनी हाइना यूनियन होम मिनिस्ट्री ना फोंदोरप असि अथुब मतमदा थबकत ओंथोपियु अचुम वायल लाकनब होनबदा अंगम मतेंग पांगनी हारी कांग्रेस सरकार ना MGNREGS की मखादा निमित चामनी सूदना सेल लौथोकलिबा असि फूड सिक्योरिटी एक्ट की मखादा अहोंग चेंग सिंह लोन योंथोकलगा अतांग चेंग ओइना फंगलिबा सिगी मतंगदा व्हाइट पेपर अमा पुथोकतबनी हाइना BJP मणिपुर प्रदेश ना दाबी तौरी ngasi पार्टी सिगी ऑफिस ता पांगथोकिबा पाउमी सिंग उनबदा पार्टी के प्रेसिडेंट टी चावबना ngarang कांग्रेस पार्टी ना सिंदुना पांगथोकिबा पॉलिटिकल कॉन्फ्रेंस अमदा चीफ मिनिस्टर अकरमी बोबी अमदी डेप्यूटी चीफ मिनिस्टर गाइखंगमना स्कीमसी मणिपुर मपुंग फाना चथरी हाइकिबा वाफमबु रिएक्ट तौरदुना मणिपुर MGNREGS asi nimit masing suna thabak sudi haiki masigi mathakta line department singini haiduna chada kunmanga MLA sing jila parishad member amadi pradhan singa manaraga chawraba senpham kya hurali haina maral siki akoina handak delhi chapra adi ku thiru dadi singri loi lo tho me phut lupa ahum gi sing che loi lo tho ga hojik sida tara da tra mara kunda madu detail do si white paper pa me khoi Put security exit na the body carrying why Gadogi a home but seeing a low toga a tongue with the you the Sarim no. Crowd Chama Pirota Crowd Kurmangalo to Kanagi Saro MLA Chief Minister Nupi Deputy Shem Oko Share Lori Moigi My Mike Kendra Tobudugi 25% line department said nowhere in the country. Howsikpu chahi di loidore ne hayang chitangare ne nimitarani bok chudri ne krai chakra ke paisa maramadra white paper ama potopio ngarang lauki badi yam phajana pradhan sing jo phamali jila parishad oibiramba pradhan hana oibiramba hojik oiriba singna numit chamani bu phangdana surabadi chahi tara asira pibiro congress the vote Congress mohon kahan biro natadana lairaba anungba mayamgi pot mullaga sabadudi it is unfortunate it is very unfortunate Deputy Chief Minister Gaikhangamna NDA सरकार ना मणिपुर की सेल थुम अमता थादरक्त्रे हाइकिबदु अरानबनी हाइना BJP मणिपुर प्रदेश के जनरल सेक्रेटरी अस्नि कुमार ना फोंदोखि सेंटर ना मणिपुर दा सेल थादरकदा अथिंगबा मत लेते लमदम सिगे अनुब लंबी थोंग क्या सेमगनबा यामलबा सेनफम क्या मिनिस्ट्री ऑफ रोड सरफेस एंड ट्रांसपोर्ट के मखादा थादरकतुना लेरे PMJSY के लुपा करोड़ चामसुम तरु थादोरखिबा सी हौजिक फावबा मणिपुर स्टेट रूरल रोड डेवलपमेंट एजेंसी के अकाउंट दा हपसिंदन थमले मसी कांग्रेस सरकार के अरानबत होंगी हाइके इंटेंशन लेतब गवर्नमेंट थबक तौ मतमदा पदक मसी याम लाइबक थिबनी अदुना अदुगी मथा तरकबदा खोइन हंगजेनेंगी सही तराग मरी मथक्ता सासोन पारबा डिकेट अमा मखाई सुर कदरबा कांग्रेस के सिरिबो लितब गवर्नमेंट सिना मरुइना सोशल सेक्टर यामने इंपोर्टेंट होइबा रोड सेक्टर वाटर सप्लाई हेल्थ सेक्टर एजुकेशन दा थादग्रिबा भारत सरकार की तोंगान फंडिंग हेड क्या मखादा सेंट्रल स्पॉन्सर स्कीम सिंग अदुगा तोंगान मिशन सिंग मखादा थादग्रिबा पैसा सुगमतक यांग्रे इन टर्म्स ऑफ थाउजेंड क्रोर्स अदु ngasi fawba visible oiba thabam pa khoi uba phangde mase laibak thibani aduna government asena tasenamak thabak sengna tawi project afaba thabak tawi hargadi hariba sector mari road sector water supply health sector education sector da thadga paisa maya masigi white paper ma last 10 years da tawgiba singi white paper manipur prajada press amasung media gi thongda khangan bi hada BJP na demand tawjari ngarang numidang Sandal district ki Tenubal police station gi manung chana leiba molnon da khulai paibasing na nongmai kapthorpada miyoi ama asokpan nangan kiba thoduk adubu molnong gi khunja singna yaning da phungdorakle ngarang gi thoduk ta soklaba miyoi adudi lunkhogin hockey sahi kunmanga apokpa paukhomang molnom khuldagini mak hozik not ewo sida leiba ras medi city da laikanari mak yet thangba lengjum oi thangba mitpan amasung yet ki khujeng da single barrel na pan bagi mafam sing lei ngasi thodok thokum da cookie chip association Tenupal block cookie student organization Chandel amadi cookie women's
human right ki apunba mihut kangbu amna chatuni yengsin kre ngarang gi thodok adubu kan yaning da phongdok pagal loinana kunja sing wakhal fathaduna ingna chikna lainana ba wari sanaki kunja sing phongdorpada ngarang nungtil khulgi lampakta volleyball sanaba yawramba naha ahum turel da iluzari ngaida nomai paiba mioi taramanga rom laklaga naha ahum adubu phu saiduna nakhoi gi lalobu sing kadai la lai haina wahang pahung chathaki hari naha sing adugi marakta amana kanna lawrakpadagi khulgi nupi singna yu thakpa naha sing khana chainaba manduna mafam aduda khulgi naha khara galoina na chensin ki maduda khulai paiba sing aduna nomai round kya kapthorpa galoina na mafam adudagi nanthok sian ki nomai kapthorpa aduda lunkhogin hauki panbani hari amromda aimol satum amadi molnom khunjat sing matam kya gi mamangdagi nungsi sanana laiminaduna lakli adubu satu fauduna lakli ba molnom yorkli balambi sida aimol satu gi khunjat singna gate pansinduna ayuk angan bam sung numidangda mi sathok sasin yahandaba asina anaya gi yorpada khudong chadaba kya mayok nare mari lenaba singna khunjat sing gi awaba si kokhanbi haina apil tawrakli oi monom gi thodok se yarabadi kana gi lup kana gi arbasu civil da public da nupi angang da khunsa da asigumba thodok si thoktana na ba leiba ga sigi luching rel natraga organization atu ko so sigumba si thokhandana ba apil tori sahi ani leiraga pangthokpa khamlung phang veteran organization KLFO gi taratarel suba General Conference cum Cultural and Sports Meets ngasi Ukhrul District ki Phungyar Kendra gi manung chanba sungding phai khul da loisin kre January ki tang 19 gi chathar kiba mit asigi loisin bagi thorumda additional SP Ukhrul Ngamsing Mingsel Blessing Academy ki principal Jamison Taruk Suba IRB ki deputy commandant Ningam Zero amadi Nongpok Semai Police Station ki OC in charge AS Lama Bamsu Sarga ki Ukhrul Senapati Thobal amadi Imphal East District ki apunba khul kunga nipan gi football volleyball yauna masana kya thoi hen tanabagi mathakta nat ki oiba jagoi sei kya su pangthoki organization se ki advisor su oiba taruk suba IRV gi deputy commandant ningamna tongan ba district sing da join tariba tangkhul furup sing punchin aduna sana khonaba nat ki oiba jagoi sei kya pangthokpa asina apunmagi saktam saga pangamgani masina sotana leiriba khul sing sakhol lambida purukna bahonabada chauna mateng oigani haike tangkhibadagi puarigi tangkak kayada lamdam sigi wangmada joina khundakriba maitei singbu ihannaba maihorol dagi chanaraglaba maitei gi lining chanabi inat singbu khongul libagi pandamda chahi chani marfu taret suba puya mai thakibagi ningsing thorum gi saruk yaba lakhiba Myanmar gi maitei singa ningthau leise masana jawbaga unakre ngarang numidang sana kunungda unakiba aduda Myanmar da leiriba maitei singa yelongai gi lining chanabi nat ngak na channa ba honabada thengnariba awaba amadi kudong chadaba sing paudam ki Myanmar gi musing adubu luchinglakhiba masagi sahi humda nipan suraba takhilambam bingbingna sana kunung si ubada masak thizarba su maitei singi mamal yanglaba mapam amani haina singtha ki maitei lebaki ningthau leise masana jawabu su manleda lakpinaba hangat ki ningthau su soidana lakini haina thajaba pibaga loinana mapam aduda leiriba maitei singa loina ningbagi apamba phungdoki Myanmar gi mihut Naurem Jaimana Myanmar da leiriba maitei singa apunba lup ama thamba pame wapamasi hanadi oithoktrabasu hojikti anauba miyamgi laingak ama lakadorabani thabak paikhatpa yaragani haike sana kunungda unakiba asida maitei National Front ki luchingbi singsubam wangambi laima Myanmar Fraternal Alliance ki President RK Sibachandra su sarga ki Manipur People's Party ki President khanbagi matangda chayet namba leidingai cherakta nakal amagi President ni hariba M Sobha Kirana Presidency ki matangda chayet namba leiti haina laukthopaka loinana nauna thaupugadaba General Secretary amadi atai thomi singi maming lauthokre ngasi party sig office ta pangthokpa pawgi mipamamada Sobha Kirana party manungda chayet namba lei hairibasi chanaba yaroidaba wapumni haibaga loinana nupi kaithal semjinbagi thabak athuba matamda loisin hannaba amadi Rabina amadi Sanjit Mihat ki matangda chapchaba tigatnaba wapumsu phongdoki nomagi chara tanpa moiriba temporary market ama semi base khara tunu loisin biu war footing da ahing nungtil khaidana thabak chuan biu imai beli awabasi ko han biu sina number 1 ani subada hantakta fake encounter da chenakiba heroic kobani pa mana sanjit chi aina hatpani
sumaina mathak thongba officer amagi order dagi aina hatpani aina media da phongtok khrab wafam jigi magi koi gi keno je investigation je thuna loisin biu mari leina bo authority da masintang appeal tawjari CPI ki luchingba ningthojun mangi Kumbi Municipal Council ki councillor Wahengbam Bobby Chan amasung Mega Chandra makoi na paraba pham amasung party membership dagi lauthokle hari ngasi Rabot Baban da pham ki ba Manipur State Council CPI ki State Executive ni phamna party ki firep ki mayokta Kumbi local CPI na BJP ga Municipal Council semlakpagi damakta firep asi laukibani hari hauji pawgi maraktana aten break ma logis Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna thanana puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atopa position holder nipan Iranda masigi han boy no puthokjaba sangai plastic storage tank sizinnabi Yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana henaba makal kudingi apama machu sing fangbigani break amatung maya mataramna ukseri Tamelong district ki Tausem subdivision ki khungang Tararom ising PBA project ma sarkar na packet pi yadre haina Tausem area village chairman committee ki president DR Ringthen ning na phongdokre magna makataraduna taningjang khulda umang sangat padagi saktu tung lok asi chahi chupa ising phangle mafam asi yamna tongba maramna Phelang Nampiram Ajuram Saramba Tinglon Je Pasram amadi atengba haiba khul sing asi ising PBA yaragani lok asida Damama Sarabadi Kunjasing ising Pungdabagi Waribasi, Line a Kokan Mangamgani, Adubu, Sarkarna project ama, Packet Pina by memorandum Kapisin Krabasumusi Pawa, Tabakamata, Packet Piti Haina, paid the Bafunguragli. Azuram, the rains Makada, ising Tapang Hangdaba, Kun Hosi Su, ising Yamnuaba, Kun Mayamlay. Singsang, you want to supply to the Bahaina? A hack chairman. Tausem subdivision area when area when a government su a memorandum submit to adubu housing power equity memorandum si a son of pidaba by kataba maduna area mayam sina housing mayam sauna duna later Kongpal Tingom Ledek TV Tower Taba Madi TV station the Yang Pali Tabla Misi February Tap Haugi Manunda, Samson Bidrabadi, Lambi Tingzanbagi Kongjan Sansilagani Haina. Industries Students Association come Library Home Gi Secretary Eken Kuraijan Fungokre. Club Ki Mute Kambu Amana Kurai Amade Ketrigaugi Yamnamarueba, Lai Hidengi Tong Yensen Bada, Tongi Upak Yau the Batenaki. Dongan Balakai Marigi Miamgi Yamnamarueba Tong Sigipibam Patabana, accident talk to Asokapan Yaukre. Amaronda, Lambigi Fibam Patabasina, accident talk with Changsu Hengalagli. Eke na makataraduna lai hidden thong asi chahi ani gi mamang da kurai kendrogi MLA na paka thong ongani haina miam na thajaba pikrabasu hauji phawa thabak amata paikatre amaromda thingom lerak lambi asi sembi na bakya khana haijakrabasu tabidre hari Jenims lambi thingkibadagi lambi asi su yamna maruweba lambi ma oire tha sig manung da hairiba lambi asi sembi da tarabadi DDK gi staff yauna ate office singi staff changba thingbaga loinana ate atopa mioi sing lambi asi da chattanaba lambi thingbagi khongjang chataragani hari Yumlon Nabagi Hui Hali Habigi Maral the Marau Nupa Faki Badagi Police Station the Chalubuda Mayamba Police na Tamtina Puraga Tadorakli Hari Todok Asi Narang Nungtil Nabol Police Station the Tokibane Todok Sigimatang Dangasi Manipur Press Club the Pangtopa Paumi Singa Unabada Police na Puvadagi Soklaba Laitangbam Rajan Chahi Nimputaret Apopa Mangi Singmang Bamdiar the Laiba Mio Asina Haikibeda Maki Manau Nupa Joina Hidak to Lagathamba Achapot
चारुबदगी युमलोन नबदा लाइबा हुई मसीले हाइदुना नंबोल पुलिस न फाकी Sarangthem Sanaton Apoka Lakedraba Baigona complaint Tobaga Mari Lenana Faki Bamanong Pagi Matanga Police Station the Satki Hari Maduda Station Sigi second O Sinamaki Oitamanakong Amadi Maida Kupakna Tarakuda Sopane Maki Oiginakong Amadi Ya Sokle Masida Mari Lenaba Authority na Bitin Sambi Haiki Amuko USM Amadi CCSK na Sindun Herbawargi Tang Taruk Tapang Tokadoriba Manipur Miyamgi Ifanaba Miyamgi Kongset Asigi Sem Sabaloi Kibagaloinana Lup Kiana Sarugya Bakung Fana Pirep Launanaba Kongset Asida Sarugyagani Hari Zeragasida Zelarong Youth Front Kongset Asipurup Amakaki interest Pangtopa Amadi Bharat Sarkar Amadi Naga political group ka Satariba peace process Asida Apan Bapinabani Haina Moral Siratli Naga Amadi tribals na Kongset Asida Yaupum Tokti Habawapum Su Tambagli Loinana United Naga Council na Kauriba Pung Nimfuni Pangi Ban Asida Sumapung Fana Sagut Kani Hari Amarom the February Tang Tarukta Pang Tukadriba Manipur Miyamgi Yaifana Bamiyamgi Kongchata Apunba Manipur Matum Isai Kanglup Amik Lifeam Kuno Maka Laikai Apunba Nupilo Senior Citizen for Society Lomi Simi Apunba Loop Wabai Apunbagi Club Tarani Toigi Apunba Loop Citizen Association for Rural Development Apunba Lamjing Loop Amadi Western All Club Association Kanchipur Nasu Thawai Haksang Yauna Saguli Hari All Manipur Bar Association Nasu Nomagi Sinta Leptuna Miyamgi Kongsat Asida Sarugyagani Hari Kongsat Asida Ana Ayek Asokapan Yaurapada Mating Pangnabagi Damakta Zen Hospital Pharmacy Association na Medical Health Line Ama Zenims Hospital Amasung Kumalampak Man Stadiumda Hangdokani Haina Kangalagli Tondonsna High School Bu Ram Krishna Mission School on Topagi Taurang Handok Trabadi Akan Makongsang Slagani Haina Uripok Nupi Apun Balupki Convener L Lotikana Fongdokre Kaisam Patalay Ipaki Office the Pangtoki Bapaugi Mipamada Lotikana Makataraduna Sarkar Gi Pireki Mayokta Lepnaba Ipak Uripok Apun Banupi Loop Tondonsna High School Founder Conference Committee Amati School Management Committee na Pirep Lore Sarkar Gi Pirep Handok Triba Pawba Kongsang Singani Haike Manipur Student Association Delhi na Sinduna Nomagi Oiba Academic Awareness Campaign ama Belong to Real Ahanbi Dam da Laiba 5-star English High School da Pangthokre Thormasida Lilong Haurebi School ki Principal Dr. N. Nabachandra Masat ki President Niral Sahasu Sargyaki Dr. Nabachandra na tungda apabami amamam oinana bahona bada mana pamjabi hiram aduda thawai yauna hotna changi haike Jiribam Municipal Council ki Independent Councillor ani Wakta Municipal Council ki Councillor ama amasung Bisnupur Municipal Council ki Councillor ama INC da Yorkpada MPCC ki President Gaikhangam na ayaba pikre amaromda Wangoi Municipal Council Lamsang Nagar Panchayat Ningthokong Municipal Council amasung Bisnupur Municipal Council ki oina INC Councillor singi leader amasung deputy leader sing khanmadasu President na ayaba pikre hari CMO Imphal West ki bijeng makada MSU Imphal West District Committee Fumlo Sifai Youth Club amadi Sunshine English Academy ga khusana duna lemna laing bagi ke mama ulo da pang thokre ke masda mioi chamri rom layang ke hoji pawgi marathana aten break ama amukhana lobis Ministry of Reconciliation Church na Paujenjari lagliba February gi tarik 9 dagi tarik 18 fawba mayam punna ishoda anabasing phanabagi damakta haijaminagadori nubit asida lamdam masomda leiba ichinau singna naba phaba phangnabagi damakta ishogi haijaba asida yawbil mafam board matam numidang wairumgi pung 5 Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff shira fijin biu adungi awaba punama koknabigi pambaini diabetic na naraba anaba singnasu sizin na bayaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga lain babudi narjingai da saksal hobana hena fai Break matang na maya mataramna amukha nok seri Manipurna iromdom lagak sabab pami haiba hiramda miyam gi oiba khanane na bami phamama Kamong Youth Welfare Club na sinduna pangthokre Thormasida sarkar gi wangangloi
Ningthausa Lancha Jenims ki Medical Superintendent oirama Dr. Komdom Sarkar ki Convener Somarendro Thoksom amadi Club ki President Haisnam Hemant Susurga ki Ningthausa Lancha na Manipur da punna khunda minariba kanglu khudimagna chap manana punsilba matamda aikhoida piriba saitheng singasi laina nga thokpa ngamgani Dr. Komdona chai kuntra mathoi tumduna leirure haujikta wakhal tarakada imadi ngaksam yore haibadu thokle Bharat Sarkarna aikhoi masal amaga khananaba lang thaktuna amana Congress ni amana BJP ni haiduna tinaba yadanaba lalong kya sille haida maral siki lang thaiba akoi khanana karamna Congress ni karamna BJP ni haida political party singna koi ko singnawi yadanaba akoi unity khulai mati moi lalong Manipur Legal Services Authority ke Makhada Imphal East District Legal Services Authority Okesur Homesur Trust Elangbam Tondona Singha Memorial Charitable Trust Madi Child Welfare Ashram Jiribam na punna sinduna tha sigi anidagi satharakiba Legal Awareness Program Rajiv Gandhi Seva Kendra Usat Hold Loisin Kre Tongan Resource Persons in Food Security Act Right to Education Act, Right to Information Act na chingmagi matangda wangangki. Bisnupur District ki manung tanba Gorthol da laiba ani suba JK Light Infantry Sarniawagi CO Colonel KK Upadhyayna Tera Khongsang be laimaram laikai da laiba Samal Seva Club ta sana khonabagi polom kya mateng pikre. Club asina sinduna ngasidagi haukiba ani suba district level for man aside open football tournament ki mangoina na polom singasi pikibani. CO na haikibada Lamdam asigi naharol sina sana khonabada thawa yauba leibaki oiba mingchat kya purakpa asigi damakta yenglaga mahakna angam mateng pangbani haike. We want to propagate the sportsmanship amongst the locals, and once they are into the game, as it is Manipur has got a good future in sports, so we are trying to inculcate that only. Kuntaruk Suba sector gi kun suba Assam Rifles na Swas Bharat Mission Palel Kaitel amasung thangnaba khul singda pangthokre kunja chahum yangkhairong galoina Assam Rifles ki personnel singna lamtu sengdoke amaromda taranithoi suba Assam Rifles na Chandel district ki kotha khulda mahiroi singi laiek pa changdamnaba ma pangthokre ganglup ani thokna pangthokiba changdamnaba aduda mahiroi kunthra henbana sarga ke More gi khunau maitai laikai amadi haijang khul ani gi marakta khujairok turel gi matakta sariba thongasi athuba matamda samjin binaba yaifa thaurang thausil Club Moregi President Saikhom Bruce Lee Maitaina Sarkar ki puning singsilakli thong asigi upak sing yaudabana lanthok lansin tawda khudong chadabakya mayonare matam khargi mabangda maigi sub station da minister amari MLA sing laklam matamda thong asi athuba matamda saragani haina phongdok lamba leikhrabasu hauzik phawba thabak amata paikhatri hari hauzik sanabagi pau lobise Sanabagi pau pizari. Unit taruki nupa masung nupi sanaroi sama tarama thoina sargyaduna Dam College campus ta laiba Manipur Badminton Association ge indoor stadium da chathariba hompuma thoi suba inter district amade Veteran State Badminton Championship ki ngasi sanagiba men's doubles ki final da W amusna amade N Biren gi jurana RK Robinson amasung ke Jadu gi jurabu set ani amada maithiba piduna winner oikre Sahi Yankee ki men's singles ki sanakiba ahanba semi-final match da W amusnana TS Ranbirbu amadi anisba semi-final da Benu Salamna and Nobinbu maithiba piduna final sangkre sahi nempugi sanakiba da ahanba semi-final match da Y Ojidna M Pratapu amadi anisba semi-final da Bilasna Darendrabu maithiba pike sahi kuntramanga gi women's single gi ahanba semi-final gi match da ina kunbina Nezubu amadi anisba semi-final da Zaisina ibem sabu maithiba piduna final sangkre sathariba tournament asi hayeng loisilagani YDC yumbem na sinduna club asigi ground da tim tarama thoina group mari thona khaidokuna tha asigi tang ani degi satharakiba manga suba state level junior boys volleyball tournament ki ngasi sanakiba match da YMDO Hairangoi thongna
ALYPO Patsoibu amadi YDC Team A Yurem Bamna YVA Ngarang Bambu YMDO Herangoi Tongna YDS Team B Yurem Bambu amadi NYVA Nauremna RYC Moidang Pupu Maitiba Pikre Thasigi Tang Mapandagi Tara Nitui Pauba Hyderabad ki Telangana da Rajiv Gandhi Khel Avian Simigi Makhada Pangthokadriba National Women's Sports Competition da Sarugyagadaba Manipur gi Basketball, Gymnastic amadi Swimming da Sarugyagadaba Manipur team gi Sanaroi Kuntra Mathoi amadi Official Ohum Ngasi Kumalampaktagi Lamthakre All Jiribam Sports Association Sinduna Jiribam Higher Secondary Playground da Sathariba Jiri Cup Invitation Football Tournament ki ngasi sanaki ba match da Yaifa Lamjing Club Dibong Kunongna D Challenger Mark Holland Kasarbu Panjil Anis no the mighty Pikre Hayeng LFK Football Club Mizoram amadi LFC Nungdaijam Jiribam ani sanagani Bamon Kabunda Sathariba BK Trophy 7 Test Level Open Tennis Ball Cricket Tournament King Sanakiba Cricket Quarter Final Match the Great Bear Lilongna PYC Bamon Kampubu Wicket Home the Mighty Pikre Great Bear Gi Baruna Ran Chamakun Amasung Wicket Ani Loduna Man of the Match Taki Quarter Final Kilosin Kiber Galunana Semi Final da ISBL Artiket Thamiban Amadi PYC Sonalika David 11 Tagel Amasung Great Bear Lilong Tengaragani Uttar Pradesh ki Nandini Nagar Gonda da February ki tang kungamaka ki kuntare phawa pangthokadariba kuntramaga suba junior boys freestyle Grokorama style amasung taranipan suba female junior national championship da sarugyarunaba Manipur wrestling team senanabagi trial selection nama February ki tang tarage upung tare taba matamda Kumalampa ki SGG hall da pangthokani masida sarugyaningba chahi taranipan ki kun phawgi manungda leba nupa macha amasung nupi macha sanaroisina masa masa gi birth certificate ke loidana Manipur Wrestling Association gi Secretary General da report taunanaba thangalakli makataba pau boyai ningthojandagi lowisi thagachari ngasigi sanabagi pauda Rani Guiding Lu Women Football All Manipur Football Association gi miyeng makada Zeliangrong Sporting Union Sinduna ngasidagi Kumalampak Main Stadium da team Nepal na group ani thokna khaidotuna ahanba Rani Guiding Lu All India Invitation Football Tournament haukre Laikhidrabi Pidram Fighter Rani Guiding Lu mingda pangthokpa tournament asigi ngasi ahoba numit ki sanakiba match da Manipurna Odisha bu goal ani sinoda maithiba pikre Manipur gi maipapagi panjal singadu N Ratanbala amadi E Bidyarani na match ki yankai suba amadi yankai humdoi suba minita sanduna match asi maipakhibani hayeng Sikkim amadi Bihar ga sanagani University Women Football Manipur University Kanjipurna Yumbu Oiduna ngasidagi It Zone Inter University Women Football Tournament University asigi Sports Complex ta team Nepal na saru yaduna haukre haudopagi thoramda Manipur University gi Vice Chancellor Professor Ais Nandakumar University asigi Dean of Student Welfare Professor N Mohilan Amadi All Manipur Football Association gi General Secretary L Ranjit Roina thoram mapusing oiki knockout basis ta sathagadaba tournament asigi ngasi ahobo numit ki sanakiba match ta Ranchi University Jharkhand na Sambalpur University Odisha bu goal ahum anida maithiba pikre Ranchi University ki maipapagi panjal singadu Parnita Turkey Sakuntala amadi Resmi Kumari na sanduna match asi maipakhibani maithi horaba Sambalpur University ki goal ani aduna Madhu Smita Kajurna sankhibani hayeng ahanba match ta MG Kasi Vidyapet Banarasi UP amadi Ranchi University Ranchi Jharkhand ga sanagani anisuba match ta Bihar University Muzaffarpur Bihar amadi Utkal University Bhubaneswar Odisha ga sanagani ahum suba match ta PT Ravi Shankar Shukla University Raipur amadi VBS Purbanchal University Jaunpur UP ga sanagani Hockey BEG Pune SYUC Usekon
SSB Lucknow amadi ARC Shillong anisuba W3BDB Challenge Hockey Trophy Men's Open gi semi-final sangkhre. Manipur Hockey na sinduna Khumulampak Hockey Stadium da mapal gi team manga amadi state asigi team mari punna team mapal na group ani thongna khairutuna mamang thagi tang kunipal digi sathariba tournament asigi ngasi sanakhiba ahanba match BEG Pune na Mairaba Sikhongbu Panjil Tara Sinoda Maithiba Pikhre. BEG Pune gi mai papugi Panjil Singadu Herojit Sanjoy Topo Lovepreet amadi Rahulna Panjil ani sankhi atopa Panjil ani duna Kanchal Rajbir amadi Abungna Chanduna match asi mai pakhibani. Tournament asigi ani suba match ki sanakhibada Hockey Union Laringbam Laikai amadi SYUC Usekon Panjil manga sanaduna draw satkre. Hockey Union Laringbam Laikai gi Panjil manga du Ice Amarjit na ahum sankhi atopa Panjil ani duna Harbir amadi Y Joy Chalna sankhi. SYUC Usekon gi Panjil manga aduna M Dhananjoy na Panjil mari amadi atopa Panjil aduna Dipuna sankhibani. Sathariba tournament asigi hayeng ahanba semi-final match ta BEG Pune amadi ARC Shillonga sanagani. Ani suba semi-final match ta SSB Lucknow amadi SYUC Usekolga sanagani. Polo Eastern Student Club Nongaibung amadi Manipur Police Sports Club Team A Taruk Suba 57 Mountain Division Polo Tournament ki ani suba semi-final da thengnaragani. Manipur Horse Riding and Polo Association sinduna Imphal gi Mapal Kangjebung da Polo Team tarom doina saruk yaduna mamang thagi tang 38 digi sathariba tournament asigi ngasi sanakhiba ahum suba quarter final match ta Eastern Student Club Nongaibung na Ibudok Thangjing Polo Club Khongmanbu Panjil Taruk Sinoda Maithiba Pikhre. Eastern Student Club Nongaibungi Maipapugi Panjil Singadu Y Gojendrona Ahanba Sakarda Panjil Ama T.S. Jacob Amadi L. Thompson na ahum suba Sakarda Panjil Amamam Ice Mohindrona Mari suba Sakarda Panjil Ani sankhi. Atopa Panjil aduna Ibudok Thangjing Polo Club Khongmangi ball oina sanduna match asi maipakhibani. Mari suba aroiba quarter final match ki sanakhibada Manipur Police Sports Club Team A na Texam Polo Club pu Panjil Taranithoi Sinoda Maithiba piduna semi-final sankhibani. Manipur Police Sports Club Team A gi maipapugi Panjil Singadu ahanba sakarda M Jawalna Panjil ani S Bimolna Panjil ama chankhi. Ani suba sakarda M Jawalna Panjil ama ahum suba sakarda M Jawalna Panjil ahum S Abungchana Panjil ama amadi T.S. Abung Khumana Panjil ani chankhi. Atopa Panjil ani duna S Bimolna Mari suba sakarda chanduna match asi maipakhibani. Sathariba tournament asigi hayeng ahanba semi-final match ta Khurai Polo Club Team A amadi X Polo Club Wangkhaiga sanagani. Ani suba semi-final match ta Eastern Student Club Nongaibung amadi Manipur Police Sports Club Team A ga sanagani. Cricket Manipur Cricket Association na sinduna Luang Changbonggi Luang Pokpa Cricket Stadium da Team Nepal na saruk yaduna sathariba ani suba Elite Cricket Tournament ki ngasi sanakhiba match ta Traukwa Kaithel na Res Nagamafalbu ran taranithoi da Maithiba Pikhre. Traukwa Kaithel na toss ngamduna ahanba batting tawbada apiba over 35 da wicket mapal turaga ran chamaga humdramathoi lawki. Masigi pakhumda ani suba batting tawkhiba Res Nagamafalna apiba over 35 da wicket nipal turaga ran chamaga 58 khak lawduna match asi maithikhibani. Ngasi sanakhiba match asida Traukwa Kaithel ki sanaroi Abdullah na ball humudra nipal da ran 58 lawduna man of the match takhre. Hayeng Cyclone Thangmiban amadi Sam Khagempali ga sanagani. Nasinumagi Ingasagi Pau Pizari ICR Lampian Party Pamba Pau Kimatukina Nasigi Paidiki Satbagi Chansi Degree Celsius Kulumdoi Dasmik Marini Paidiki Ingbana Degree Celsius Taruk Dasmik Simone Nungsiti Yauba Simalani Gitsang Ayukta Chada Merfudrani Toy Nungtilda Chada Kuntrani Pa Nung Subagi Chang Nen
Imphal Rani Gandilu gi mitam ama khinnanaba chap chaba mafam ama lepthoklagani haina Chief Minister Okrami Bobina phongdokre. Sanjit Mehat ki matang da wathok chaw thorakle JC mati atei lupsinga akan bakhongjang chansilpa yana leire amadi MGNREGS amasung Food Security Act matang da white paper ma puthoknaba DGP Manipur Pradesh na dabi tawri ngasigi ISTV ki paw matang sa lusinjare miyang tabi da basingbu amukka han khumjan